online manipur YouTube channel sebing bir bumem pum nong pu amuka na taram nok seri han badem na marui update ama Korounganba Khuman Arambai Tengol ki commander in chief tagilo khachege 80 unit singi stili now sing Sem Saraga Leinaba nong semong ama tawi ising isaw tholak payai aduna aikhoi Checksnna laisi matam ama hekta da miam gi mateng pangba ngamnaba Sem Saraga laisi haina Arambai Tengol gi lusing purel Korounganba Khuman na phongdok piri aduga mathangi update asina Sunin Kumar ta khelambam na thadorok pachero lama Korounganba Khuman na share tori lansi loidribani ko phibam lusil lakli bani migina lan gi sem saba hengalakli ekhoigina ithak irang hengalakli haina phongdok piri aduga mathangi update asisu 80 unit 25 na koliba mafam singda nongsing gi phibam sing phattabana asoi engam thokpo yabagi phibam de leiba yauraba amadi karigumba aikhoida tawhaningba ama hekta leiba tarabadi Kudakta 80 unit 25 ki control room the Kudakta Pau Pobira U Arambai Tengol Ginasana now sing Equi Sem Saduna Lazari contact number 9612537221 Commander Unit 25 7005 374727 Controller Unit 25 Kanglaipak na Yaifare Arambai Tengol na Yaifare Aduga mathangi update asna Arambai Tengol gi Robin mangang khoirakpam de kilo khachege Arambai Tengol na lansu mafam kuding kapi aduga officially thabuksu adumak tawdaba natte kan honazari miam ga loina na chachagani ngasi 28 May 2024 numit asida kangla mifam gi remind to boina manipuri honorable governor anusia uike unaduna memorandum pisinaba honazabani adubu Nonga chubaga masaka yang ngamdabadagi governor gi secretary Bobby Waikom IAS masada pisin jaduna Leibaki oiriba law and order amadi 10 points of memorandum kusin zakre ngasi kongsara sida ai isamak piaro Arambai Tengol GSQ amadi 19 unit wangkai commander langun ba mitaiga 30 unit sekmai commander AB quest kasuloi nakhi haina Robin mangang khoirak pam na phongdok piri aduga aroi bada yamna maroi update amana I paw manipuri update tagi lokhachage Mizoram da landslide tawbada kuki masa taruk sire haina su phongdok piri video sing bibagi damak tamayam pum no pom kana thakacheri anob update ki damak online manipur YouTube channel